Hello ma'am, nungainarꯤꯕꯣ? Kamain ꯇꯧꯅꯔꯤꯒꯦ? ꯃꯌꯥꯝ ꯒꯨꯂꯥ ꯇꯧꯔꯦ. ꯇꯜꯂꯦ. ꯒꯨꯂꯥ ꯇꯧꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟ ꯗꯦꯠ 27ꯒꯤ ꯅꯨꯡꯗꯥꯡꯗ ꯆꯠꯄꯩ ꯇꯧꯕꯅꯦꯕ ꯑꯗꯣ ꯅꯪꯍꯧꯗ꯭ꯔꯦ, ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ. ꯑꯗꯣ 9 ꯃꯈꯥꯏꯒꯤꯗꯨꯁꯨ ꯑꯩꯈꯣꯏ ꯐꯪꯍꯧꯗ꯭ꯔꯦ. 28ꯗꯨꯁꯨ ꯐꯪꯗ꯭ꯔꯦ, ꯊꯥꯗ꯭ꯔꯦ. 29 ꯉꯁꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯦ, ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ. ꯃꯥꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯝꯕꯤ ꯀꯔꯤꯒ ꯂꯣꯏ ꯀꯤꯊꯕꯒ ꯀꯔꯤꯒ ꯑꯗꯨꯝ ꯄꯨꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯔꯦꯕ. ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤꯅꯤ. ꯁꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯩꯈꯣꯏ ꯀꯥꯅ ꯀꯥꯞꯄꯅꯦꯕ. ꯑꯩꯈꯣꯏ ꯅꯤꯅ ꯊꯥꯖꯤꯜꯂꯛꯄ, ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯗꯅ ꯊꯥꯒꯠꯂꯤꯅꯤ. ꯑꯩꯗꯤ ꯇꯧꯐꯝ ꯑꯃ ꯈꯪꯉꯛꯇ꯭ꯔꯦ ꯍꯥꯏꯕ. ꯌꯨꯝ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯦꯕ. ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯨ ꯌꯦꯡꯉꯨꯅꯦ, ꯌꯥꯝ ꯊꯥꯖꯗꯅ ꯇꯧꯔꯤꯕ ꯃꯇꯧꯁꯦ. ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯒꯨꯂꯥꯁꯦ, ꯒꯨꯂꯥ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯑꯩꯈꯣꯏꯗꯤ ꯒꯨꯂꯥ ꯍꯥꯏꯅꯀꯣ. ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯤꯡ ꯇꯥꯎꯔꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯐꯣꯟꯗ ꯍꯥꯏꯔꯛꯑꯦꯕ, ꯏꯁꯤꯡ ꯌꯥꯝ ꯊꯤꯅ ꯇꯥꯎꯔꯦꯅ. ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅ ꯏꯁꯇꯦꯇꯁ ꯊꯥꯒꯠꯂꯛꯄꯗ ꯎꯔꯦ, ꯀꯥꯟꯅꯕꯒꯤ ꯊꯥꯒꯠꯄꯁꯤꯗ ꯎꯔꯦ. ꯆꯨꯝꯅꯒꯤ ꯏꯁꯤꯡ ꯇꯥꯎꯕ ꯅꯠꯇꯦꯅꯦ, ꯀꯔꯤꯅꯣꯅꯦ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯈꯨꯇꯥꯎꯁꯦ. ꯑꯗꯨꯒ ꯇꯥꯏꯁꯦꯟꯁꯨ ꯒꯨꯂꯥ ꯏꯁꯤꯡꯁꯦ ꯌꯥꯝ ꯀꯤꯕꯅꯦꯕ, ꯁꯥꯊꯤꯅ ꯀꯤꯕꯅꯦꯕꯀꯣ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯅꯦ ꯁꯣꯔꯠꯇꯅꯦ ꯃꯌꯥꯝ ꯌꯥꯎꯕꯅꯤ ꯍꯥꯟꯅꯩ ꯄꯨꯔꯥꯅ ꯁꯣꯔꯠ ꯑꯃꯗ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯅ ꯀꯤꯅ ꯆꯠ ꯉꯝꯗꯅ ꯃꯥꯅ ꯃꯈꯣꯡꯗꯣ ꯑꯩꯈꯣꯏ ꯖꯦꯛꯇꯅꯦ ꯇꯞꯄꯤ ꯊꯥꯡꯕꯒꯤ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ. ꯑꯗꯨꯅ ꯇꯥꯏꯁꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯏꯕꯥꯏ ꯁꯨꯃꯤꯠꯇ ꯃꯥꯒꯤ ꯕꯦꯜꯁꯨꯅꯦ ꯇꯠꯍꯧꯔꯕꯅꯦꯕ. ꯇꯠꯍꯧꯕ ꯍꯥꯏꯗꯤ ꯃꯥꯅ ꯊꯥꯗꯔꯝꯃꯦꯕ ꯕꯦꯜꯗꯣ, ꯀꯗꯥꯏ ꯊꯥꯗꯔꯝꯃꯤꯅꯣ ꯈꯪꯗꯦ. ꯑꯗꯨ ꯕꯦꯜꯗꯨꯁꯨ ꯑꯩꯅ ꯕꯦꯜ ꯑꯃꯇꯪ ꯇꯞꯄꯤꯑꯕ ꯏꯕꯥꯏꯗ. ꯏꯕꯥꯏ ꯁꯨꯃꯤꯠꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ, ꯑꯁꯥꯡꯕ ꯃꯥꯇꯤꯖꯨꯔꯤꯕꯨ ꯀꯩꯅꯣ ꯇꯧꯕ ꯆꯦꯟ ꯑꯃꯒ ꯂꯩꯁꯤꯔꯥ ꯍꯥꯏꯅ. ꯑꯩꯅ ꯐꯥꯒꯤ ꯅꯠꯇꯦ ꯏꯕꯥꯏ, ꯇꯥꯏꯁꯦꯟꯗꯣ ꯁꯣꯏꯅꯒ ꯀꯤꯟꯊꯕꯗꯒ ꯌꯥꯎꯈ꯭ꯔꯗꯤ ꯇꯣꯛꯑꯦ, ꯌꯨꯝꯗ ꯐꯥꯅ ꯊꯝꯅꯕ ꯑꯝꯇꯪ ꯂꯩꯕꯤꯌꯨꯁꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯤꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯌꯨꯝꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯤꯁ ꯇꯧꯋꯤ. ꯑꯗꯨꯏ ꯃꯊꯛꯇ ꯁꯨꯝꯕ ꯒꯨꯂꯥꯒ ꯇꯧꯕ ꯍꯥꯏꯁꯦꯀꯣ, ꯌꯥꯝ ꯍꯦꯟꯖꯜꯂꯒꯕꯨꯗꯤ ꯁꯥꯊꯤꯗꯣ ꯃꯔꯛ ꯃꯌꯥ ꯑꯣꯏꯔꯒꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ. ꯑꯗꯨꯝ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯀꯥꯏꯗꯣ ꯑꯗꯨꯁꯨ ꯐꯪꯗ꯭ꯔꯦ. ꯒꯨꯍꯥꯇꯤꯗ ꯁꯨꯝ ꯂꯩꯔꯦ. ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯗꯣꯏꯅꯣ ꯈꯪꯗꯦ. ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯁꯤ.
ꯊꯣꯡꯒꯥꯜꯂꯣꯝꯒꯤ ꯊꯣꯡ ꯃꯥꯏꯀꯩꯗ ꯂꯩꯕ ꯑꯩꯈꯣꯏ ꯇꯨꯔꯦꯟꯗꯣ ꯑꯗꯣꯂꯣꯝꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯜꯂꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯑꯦꯟꯗꯤꯔꯣꯝꯒꯤꯅꯤ ꯑꯦꯟꯗꯤꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ